ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯈꯣꯕ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯣꯟꯗꯅꯤ ꯐꯣꯟ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯐꯣꯟ ꯂꯩꯗ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯈ꯭ꯔꯣ ꯅꯝꯕꯔ ꯊꯥꯖꯤꯜꯂꯣ ꯍꯥꯏꯈ꯭ꯔꯣ ꯅꯝꯕꯔ ꯊꯥꯖꯤꯜꯂꯣ ꯌꯥꯔꯦ ꯉꯥꯏꯈꯣ ꯀꯣꯟꯁꯝꯗꯣ ꯀꯣꯟꯁꯝ ꯍꯥꯏꯕ꯭ꯔꯣ ꯑꯁꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯃꯦꯟ ꯄꯥꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯃꯦꯟ ꯄꯥꯕ ꯄ꯭ꯂꯁ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯦꯟꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯑꯗꯨꯝ ꯐꯣꯡꯗꯣꯛꯂꯝꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯐꯣꯡꯗꯣꯛꯀꯦꯅ ꯑꯩ ꯉꯁꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯣꯅꯤꯌꯝ ꯑꯩ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯑꯦ ꯕꯣꯅꯤꯌꯝ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯉꯁꯤ ꯑꯩ ꯀꯔꯤ ꯁꯪꯒ꯭ꯔ ꯍꯥꯏꯔꯗꯤ ꯀꯣꯕꯤ ꯀꯣꯕꯤꯁꯦ ꯀꯩꯀꯩ ꯍꯥꯞꯄꯒ ꯊꯣꯡꯒꯦ ꯉꯥꯒ ꯀꯣꯕꯤꯒ ꯉꯥꯒ ꯀꯣꯕꯤꯒꯀꯣ ꯍꯥꯎꯕ꯭ꯔꯥ ꯑꯂꯨꯁꯨ ꯍꯥꯎꯋꯦ ꯑꯂꯨꯁꯨ ꯌꯥꯎꯕ꯭ꯔꯣ ꯉꯥꯔꯤꯗꯤ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯌꯥꯎꯋꯦ ꯊꯨꯝꯁꯨ ꯍꯥꯞꯄꯤꯀꯣ ꯊꯨꯝ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯅꯣꯛꯀꯅꯨ ꯑꯩ ꯉꯁꯤ ꯀꯌꯥ ꯅꯣꯛꯅꯤꯡꯗꯦ ꯅꯪ ꯌꯥꯝ ꯅꯣꯛꯀꯅꯨꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯏꯇꯩꯃꯅ ꯊꯣꯡꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯂꯧꯈꯠꯂꯁꯤꯀꯣ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯑꯃꯁꯨꯡ ꯕꯣꯅꯤꯌꯝ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯡꯈꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯒꯤ 100Kꯁꯨ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯍꯧꯈꯤꯕ ꯆꯤꯊꯍꯧꯈꯤꯕ 50Kꯒꯤ ꯑꯗꯨꯒ 70K 10K ꯈꯨꯗꯤꯡ ꯑꯩꯅ ꯒꯤꯞ ꯑꯋꯦ ꯇꯧꯅꯤꯅ ꯇꯧꯖꯔꯝꯕꯗꯣ ꯑꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯝꯕꯒꯤ ꯏꯁꯨꯗꯨ ꯈꯔ ꯂꯩꯈꯤꯕꯒꯤ ꯇꯧꯕ ꯉꯝꯖꯗꯕ ꯑꯗꯨꯝꯕꯁꯨ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ 100K ꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯁꯨ ꯑꯩꯅ ꯂꯣꯏꯅ ꯒꯤꯞ ꯑꯋꯦꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯒꯤꯗꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯦ ꯑꯗꯨꯒ ꯏꯔꯥꯡꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯇꯥꯡ ꯆꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯗꯣ ꯑꯗꯣ 100Kꯗ ꯄꯨꯂꯞ ꯄꯨꯜꯂꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯦড ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯣ ꯒ꯭ꯔꯦড ꯋꯥꯡꯈꯠꯂꯛꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯂꯞ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯤꯗꯅ ꯑꯐꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯕꯨ ꯌꯦꯡꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯨꯝ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯂꯦꯁꯟ ꯈꯔꯕꯨꯗꯤ ꯂꯩꯖꯍꯧꯋꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯕꯣꯅꯤꯌꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯆꯦꯅꯦꯜꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯩꯅ ꯕꯣꯅꯤꯌꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯏꯅꯥꯎ ꯕꯣꯅꯤꯌꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯄꯨꯂꯞ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯥꯎꯔꯦ ꯃꯥ ꯌꯥꯎꯕꯗꯒꯤ ꯆꯦꯅꯦꯜꯁꯨ ꯑꯗꯨꯝ ꯒ꯭ꯔꯣꯠꯁꯨ ꯑꯣꯏꯌꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯥꯛꯆꯅꯤꯡꯕꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯨꯅꯦ ꯀꯔꯤꯝꯁꯨ ꯈꯨꯝꯃꯛꯇꯦ ꯅꯪꯅ ꯃꯤꯅ ꯉꯥꯡꯉꯛꯄꯁꯦ ꯅꯪ ꯌꯥꯅꯤꯡꯉꯕ꯭ꯔꯕ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯗꯨꯝꯅ ꯇꯥꯕ ꯑꯗꯨꯝ ꯇꯥꯎꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯃꯦꯟꯁꯤꯗ ꯕꯣꯅꯤꯌꯝꯕꯨ ꯅꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯃꯤ ꯑꯄꯪꯕ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗꯣ ꯇꯧꯕꯤꯒꯅꯨꯅ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝ ꯌꯥꯎꯕꯗꯒꯤ ꯚ꯭ꯌꯨꯁꯦ ꯐꯠ ꯀꯥꯞꯄꯦꯕꯗꯣ ꯑꯗꯨꯝ ꯈꯪꯉꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯗꯤ ꯃꯦꯟ ꯑꯦꯝꯇꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯈꯤꯕꯗ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯅꯤꯌꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯑꯒ
video sigi wa khak natabida YouTube sida changakpadi khakta natabida maki mayam jagi ngang thorok pase taibang da su sine bako cha mane bako mangonda ending ngasi phawda video namlak panganda mangonda script pi ba suya ya deba Bonium da hojik aina Bonium nang ai huren adu hairo ko na ai hojik khudak ta haige ba ma huren kari su hairo oiba ningsing bu ngam oiba maram aduna mangonda kona lakadaba adugum amata yawde man khali jo khudak ki oiba aina hangna pan khudak khumok pase sina mayamna nungai ba phawdu adumak ne bako real ne haitare mangonda phawri je script pi ba soya ya deba aina script hek pi ba kan puk soi soi dine ai mayamna su khangbirang gani mamangi ai gi video da script pi ba macha ma khak yawgi ko nang mubang taw kan horen aina adu haib kan nungmai satolo ko na haib nungmai hapa numito aina wari taw asi saturo ra na tawraye ba maje adu dai script pi ba soya ya de do ai adu de khangre ba ko aduna mangonda sajinna ba script pi ba soya ya de magi di real presence of minds adare khudak ki oibodo adugumba oina gaino tawwe ba ko hoi sina si adum thamgrase ado aina ngasi ai inaw Bonium bo aina semgat padi family ani sigi aya basu yawre mama mapa Bonium gi akhoi gi ai di indoncha kaka tare ko kaka ga indoncha ga smaina aina media platform ma aina smaina link kalak pasida ai di main oina di ai di culture da ai maring haiba furup se loina Manipur sin thungna amasung aigi channel sina atopa country ubiragadi atopa country da so aigi maring jati se smaina laye habdo uthokpa ngamnai bai damakta ai smaina semgat khibani na haiba ko aina nang so khara khumo 2024 gi April gi chairao bagi sida mayam na so hena adum khangbi gre ai ge channel je ko adumain tawdana adudagi aina so hena pukning changna hona jagi bai tare ai gi khundagi hauraga ai gi khun gi chatna bi se loina tengthoga mathangda atopa khun gi sum lamak pane boko ai gi khundagi atopa khunda lame moi gi any program da invite phangadi lae phangdraga su aina thengnaba ngamba chatpa ngamba oragadi adum mayam da promote tawbire ko aina ado asman aina le kan asman tawbasida agi naw Bonium su lairi aina asman puthoga mayam da su khanghange aduga entertain su yamna oibane na aina ngasi je Bonium se chingsil e asmaina wari sanadana khotana mayam da wari nungai ba vlog thagat pa ngam bazu oijare aduduga asmaina adum chakhale ko ado ai ngonda kare haini nungai jata mai tare ko moigi comment du da adumaina harakpaduda aina khalami bajiga aina aim tawri bajiga kitang na thaina na lakhibudo adugi damakta mayamda sengdok chaning bagi adum haijabane bako ado mayam loina makti nate ko sida aina aigi viewers mayam sida aigi subscriber mayam sida 100% da 10% khaktang di adum gyan ta da bodu yawbodu aina gyan ta hange na anoba changakpa subscriber sing da su gyan ta na bas maina tawjagi bane bako ado aigi naw Bonium di sengna haijage ngasi su blog ta mayam da aina seng haijage aigi naw Bonium se mayam sum comment da su pirakpa yawe ko khra aina nungai jata comment khra su yawe ko adum basu tahaningde aigi naw Bonium se sengna haraga di ma se abnormal natte ko sengna haraga de mayam na abnormal dawna ubusu yawe aina sengna haidoragi ngasi di mase ai angang oiringai dagi adum pulakpa inaunpa amani aingondagi mangondagi aina chahi ahum khatang ni ko halije mase 1998 natra 99 adugi range orangani 199 199 adumagi range orangani adune mase abnormal natte sengna haragade masagi marakta akhoi hakchang masa sagalaga yang chinggibodo adumain tawraga magi health ki problem se smaina lairaga singli nauri je lingba ngamdaba ai ek chatpa ganda su ekta nupa thokna pangan tingthoga chatpa ngamdaba adumaina adugi problem ama laigibadagi smaina laigibna aduga lai su khara pha bai tare ko adu lai pha bai migumna paralysis tawraga pha bana taba laiton lai tha ba haibodo oiba madim maitai lonjo khangde ka haina khangde maring lonjo ka haina khangde ko mana laidise smaina laijabane ado aina sengna
ꯑꯔꯣꯏꯕ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯠꯗꯤꯀꯣ ꯁꯥꯡ ꯈꯔꯕꯨꯗꯤ ꯁꯥꯡꯈ꯭ꯔꯦ ꯑꯔꯣꯏꯕ ꯂꯥꯛꯆꯅꯤꯡꯕ ꯄꯣꯏꯟꯠꯗꯤ ꯃꯥꯕꯨ ꯑꯩꯅ ꯁꯦꯝꯒꯠꯂꯒ ꯀꯔꯝꯕ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯑꯩꯅ ꯉꯝꯖꯕꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯁꯦꯝꯒꯠꯂꯒ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯑꯁꯨꯃꯥꯏꯅ ꯉꯥꯡꯅꯤ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯑꯁꯨꯃꯥꯏꯅ ꯆꯥꯒꯅꯤ ꯑꯗꯨꯒ ꯃꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗꯕꯩ ꯋꯥꯅꯤꯀꯣ ꯃꯤꯅ ꯀꯧꯔꯛꯄ ꯀꯥꯟꯗ ꯃꯥ ꯈꯨꯝꯅꯤꯡꯗꯕꯩ ꯇꯧꯕ ꯀꯥꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯩꯀꯣ ꯍꯦꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯃꯤꯅ ꯀꯧꯕ ꯀꯥꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯃꯨ ꯑꯗꯨꯃꯥꯏꯅ ꯁꯤ ꯁꯤꯝꯄꯜ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯁꯦꯝꯗꯣꯛꯆꯔꯤꯁꯦ ꯃꯉꯣꯟꯗ ꯍꯦꯟꯖꯤꯟꯅ ꯑꯩꯅ ꯅꯪ ꯑꯗꯨ ꯇꯧꯔꯣ ꯑꯗꯨ ꯉꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯝꯃꯣꯏ ꯑꯌꯥꯝꯕꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯑꯐꯕ ꯈꯛꯇ ꯍꯥꯏꯔꯝꯒꯅꯤꯀꯣ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯅꯥꯟꯅ ꯂꯩꯌꯨ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯟꯗ ꯅꯥꯟꯅ ꯊꯣꯛꯎ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯖꯔꯁꯨ ꯃꯤꯃꯥꯡ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯂꯦꯝꯅ ꯃꯤꯅ ꯉꯥꯡꯉꯛꯄꯗꯣ ꯐꯖꯅ ꯈꯨꯝꯕꯤꯌꯨ ꯍꯥꯏꯗꯤ ꯂꯥꯏꯔꯕꯅ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦꯀꯣ ꯄꯩꯁꯥꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯏꯌꯥꯝꯕꯅ ꯉꯝꯖꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯗꯦꯠ 27ꯗ ꯃꯥꯒꯤ ꯐꯣꯟ ꯂꯩꯈꯤꯗꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯨ ꯌꯥꯎꯏꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯤꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯤꯡ ꯂꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯒꯤꯐ ꯄꯤꯔꯛꯄ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯋꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯉꯝꯖꯕ ꯃꯌꯥꯝꯅ ꯉꯝꯖꯕꯗꯨꯁꯨ ꯅꯪꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯕꯤꯌꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯣ ꯑꯗꯨꯒ ꯅꯌꯥꯝꯕꯅ ꯉꯝꯖꯕꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯌꯦꯡ ꯅꯌꯥꯝꯕꯅ ꯉꯝꯕ ꯀꯥꯟꯗ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯅꯌꯥꯝꯕꯅ ꯑꯩꯅ ꯀꯣꯏꯕꯗꯒꯤꯀꯣ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯈꯥꯏꯕꯤꯔꯛꯄꯁꯨ ꯅꯌꯥꯝꯕꯒꯤ ꯒꯤꯐꯁꯨ ꯑꯗꯨꯝ ꯉꯥꯏꯌꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯦꯕ ꯑꯩꯅ ꯅꯌꯥꯝꯕꯅ ꯁꯦꯝꯃꯤꯁꯦ ꯅꯪꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯕ ꯑꯗꯨꯈꯛ ꯅꯠꯇꯦꯕ ꯅꯨꯄꯤꯁꯨ ꯁꯦꯝꯂꯛꯀꯅꯦꯕ ꯑꯗꯨ ꯂꯣꯏꯅ ꯁꯦꯝꯃꯛꯄꯁꯦ ꯅꯪꯒꯤ ꯑꯐ ꯐꯠꯇ ꯑꯗꯨ ꯃꯤ ꯃꯥꯡꯗ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨ ꯂꯣꯏ ꯇꯝꯃꯤꯗꯅ ꯀꯣꯟꯅ ꯍꯨꯔꯥꯟꯕꯁꯨ ꯇꯝꯂꯛꯈꯤꯅꯦꯕ ꯅꯌꯥꯝꯕꯅ ꯍꯨꯔꯥꯟꯕꯁꯨ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯇꯝꯗꯣꯏꯁꯦ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯌꯥꯎꯁꯪ ꯇꯥꯏꯃꯤꯡꯗꯣ ꯅꯣꯏ ꯕꯥꯆꯧ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯇꯧꯒꯅꯨ ꯌꯣꯡꯆꯥꯛꯇꯣ ꯍꯨꯔꯥꯟꯕ ꯇꯧꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯍꯨꯔꯥꯟꯕꯁꯨ ꯇꯧꯁꯦ ꯑꯩ ꯉꯝꯃꯔꯣꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯄꯥꯇꯪ ꯈꯣꯏꯒꯤꯅꯤ ꯀꯩꯅꯣ ꯃꯇꯩꯗ ꯉꯥꯡꯉꯣ ꯄꯇꯪ ꯍꯥꯏꯒꯅꯨ ꯅꯣꯏ ꯕꯥꯆꯧ ꯈꯣꯏꯒꯤ ꯕꯥꯆꯧꯔꯥ ꯕꯥꯆꯧ ꯍꯥꯏꯔꯗꯤ ꯌꯥꯅꯤꯀꯣ ꯆꯔꯣꯡ ꯑꯃꯅꯤꯗꯪ ꯍꯨꯁꯦ ꯇꯥꯃꯣ ꯈꯪꯉꯒ ꯑꯃꯨꯛ ꯄꯩꯁꯥ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯃꯣ ꯃꯣꯇꯔ ꯐꯨꯜꯅ ꯐꯨꯔꯗꯤ ꯐꯨꯔꯣꯏꯍꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯩꯅ ꯉꯝꯖꯕꯤ ꯕꯣꯅꯦꯝꯁꯦ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯣꯛꯄꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏ ꯕꯣꯅꯦꯝꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯟꯈ꯭ꯔꯦꯀꯣ ꯕꯖꯥꯔꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩ ꯍꯪꯂꯛꯇ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯣꯅꯦꯝ ꯌꯥꯎꯔꯛꯇ꯭ꯔꯥ ꯕꯣꯅꯦꯝꯒ ꯄꯨꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯆꯦꯅꯦꯜꯁꯦ ꯃꯥꯒ ꯑꯣꯏꯈ꯭ꯔꯦꯕ ꯍꯥꯟꯅ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯉ ꯍꯧꯔꯛꯄꯁꯦ ꯑꯩꯅ ꯃꯥꯕꯨ ꯍꯥꯞꯄꯤꯅꯦꯕ ꯂꯥꯁꯇꯗꯤ ꯑꯩꯁꯦ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯕꯣꯅꯦꯝꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯑꯁꯦꯡꯕꯩꯅꯦ ꯑꯗꯨꯗꯣ ꯗꯗꯥꯗꯁꯨ ꯄꯤꯇꯔꯗꯁꯨ ꯑꯆꯥꯄꯣꯠ ꯄꯤꯗꯕꯒꯤ ꯁꯥꯎꯔꯦꯕ ꯑꯃꯨꯛꯀꯁꯨ ꯑꯗꯨꯅꯦꯕ ꯅꯨꯄꯤꯁꯤꯡꯗ ꯄꯤꯈ꯭ꯔꯕ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟ ꯌꯥꯝꯗꯕꯤꯗ ꯀꯃꯦꯟ 9 ꯈꯛꯇꯪ ꯄꯥꯊꯣꯛꯁꯦꯕꯀꯣ ꯄꯥꯄꯥ ꯑꯍꯥꯟꯕꯗ ꯕꯦꯠ ꯀꯃꯦꯟꯁꯤꯗꯤ ꯂꯧꯈꯠꯀꯦꯀꯣ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯖꯩꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯄꯥꯊꯣꯔꯛꯏꯕ ꯀꯃꯦꯟꯁꯦ ꯕꯦꯠ ꯑꯣꯏꯗꯣꯏꯔꯥ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯣꯕꯀꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯂꯧꯈꯠꯁꯦꯀꯣ ꯑꯍꯥꯟꯕ ꯂꯧꯈꯠꯀꯗꯧꯔꯤꯕ ꯀꯃꯦꯟ ꯑꯁꯦ ꯁꯤꯅ ꯐꯦꯁꯕꯨꯛꯇꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯖꯣ ꯍꯞꯀꯤ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯗꯣ ꯑꯗꯨꯀꯥꯟꯗ ꯄꯤꯔꯛꯈꯤꯕ ꯀꯃꯦꯟ ꯏꯝꯐꯥꯜꯗꯔ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯒꯤꯗꯨꯗ ꯑꯣꯏꯗꯣꯏꯅꯦ ꯑꯣ ꯑꯗꯨꯒꯤ ꯀꯃꯦꯟꯗ ꯑꯣꯏꯗꯣꯏꯅꯦꯀꯣ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯦ ꯌꯨꯖꯔ ꯅꯦꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯀꯣ ꯀꯐꯨꯡꯒꯥꯏꯂꯨ ꯒꯣꯜꯃꯩ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯄꯤꯔꯛꯏꯕ ꯀꯩꯅꯣꯁꯦ ꯁꯤꯃꯛꯅꯤꯀꯣ ꯗꯣꯟ ꯐꯨꯜ ꯑꯗꯔꯁ ꯀꯣ ꯃꯊꯧ ꯂꯩꯇꯕ ꯃꯤ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯄꯥꯝꯕ ꯑꯅꯀꯣ ꯀꯣꯃꯥ ꯀꯣꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯏꯅ ꯕꯣꯅꯦꯝꯁꯦ ꯀꯩ ꯑꯣꯏꯔꯤꯒꯦ ꯃꯊꯧ ꯆꯤꯟꯕ ꯃꯤꯁꯤꯡꯗꯤ ꯀꯅꯥꯝ ꯂꯥꯛꯑꯣꯏ ꯊꯧ ꯂꯩꯇꯕ ꯈꯔꯗꯤ ꯂꯥꯛꯀꯗ꯭ꯔꯥ
Hoi Boniamgee video yengbada nongningba nungaiba yawi but over chatlakano yengningde yengningak oi na haibako mana haisi chummebako over chatlakano yengninga oi na haibako hoi akhoi video da over chatkibada ngasi phawdadi yaudi yaukidre henjinna ai sengna haisi ngasai script piba yade mangondadi present madu kujik kujik kudak ki oiba adugumba poto ina chadiko adudaga magna hai libasida ina kitang supplement tawningbadiko thau leitaba mina ma akhoi thau leiba leitaba akhoi karisu pankideko sengna haigade akhoi kaisampata lai Boniam unaningba mi adu blog tadi mayam hairedana akhoi romda su lao akhoi romda su lao unase kainom chamina se akhoi rom video nam khaba loiraga thagat khiba matungda akhoi sidi akhoi lomda ni na akhoi lomda kari paw hairak tabno na su haibako adui damakta smaina akhoi somda lai na haijaba khaktani sida kaisu henjinba yaude ko sigi comment se smaina loisinjara ko thau leiba leitaba adui wari di to khase adu mayam na dum comment da dum phongdok piramu aduga ani suba comment ta aboy panmai ko mana samu haire Boniam unaraga kari taudoiba is Messi ro mabu na haibako nang si Messi football sanabado adura sinebako akhoi Messi ni su haikideko singaragadi adi som saita lae Boniam unabning mi leragadi mabu haina nungsijaba mi leiko aibudi tokro mabu hena nungsijaba yam luna tawjaningba mi leibadi damakta koina asmaina somda lae mathang lakpa adi hairoge asomda laisu kem hairoge akhoi just akhoi na tawningba akhoi thaganingba blog mayamgee nutigi blog watraga loire natra nutigi akhoi gi daily blog chatlubagi any khun ama chatlubagi atopa jati chatlubagi aduma oina hapcharage somda lai to kaisu haijarage ko ikaibam su yaw khare adumaina leidare aduga mathangi blog sidi nungaiba comment da muk laukhala ko olning wangu 2553 hai ko magi username je Boniamgee family amtadi yeninge brother sister koi na hai bako mamangi blog ta Boniam family ningol chakoba haina blog ma yarong ani aduda check tawbiyo aduda loina suna ucharabane adu mathangda su makha tana muka utpagi tanja su mu phangmina je ko smaina mu losinje adu mathang comment mu lokhat ko sidi yam interesting oiba nangunda oina tarni ko Benu Usam aiga koina ba ya Benu Usam se akhoi gi masu yam toina yengmuna ko my video se ai comment adum thengnai bu ko aiga koina ba ya bro Boniam aidi kasar gini kasar kondai ne bu ko kasar ai sa jiri lom ne bu ko aiga koina ba ya bro na hai ba do nang ya bagi chance kumba leibra kamain tawe shakti sini sida leisine obra Mayam Boniam da se gana hakpa sakto sini ko si oidine do ya bro magi comment da lokhot pai ni ko comment just mai na pirak pagi ya bra aidi ya da bra yaningdi da yaningdi ba nang lai khibai ra ba nate ai phone le driba farak tabagi phone do hayeng hangchi khakta ngare day 27 da ni lai doi se hayeng ne hai tare ne hayeng ni ne hayeng natro hoi ne ya bu natro yara adu number lo se lage ko ha nang lawro hai khage ko adu number do hayo yare ye mai number do thajin biroba message sida kumlakti ne hai bro number thajilo hai bro number thajilo yare phone na tiji mi message tha badaina photo screenshot tawbai ne nate screenshot tawrang bai nei karino ne adu phone wari sana bro ngako
ꯑꯁ ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯃꯦꯟ ꯂꯣꯏ ꯃꯥꯡꯅꯤꯀꯣ ꯄꯥꯗ꯭ꯔꯤꯕꯅꯦ ꯑꯝꯇ ꯌꯥꯔꯦ ꯄꯥꯕꯗꯤ ꯊꯣꯛꯇꯕꯤꯗꯤ ꯀꯥꯏꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯁꯤꯜꯂꯦ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯐꯪꯗꯣꯔꯦꯅ ꯃꯊꯪ ꯀꯃꯦꯟ ꯑꯃꯨꯛ ꯂꯧꯈꯠꯂꯁꯤꯀꯣ ꯂꯧ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯕꯦꯟꯖꯥꯃꯤꯟ ꯔꯪꯂꯥ ꯀꯣ ꯔꯪꯂꯥꯁꯦ ꯀꯔꯤ ꯈꯨꯟꯔꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯔꯪꯂꯥꯁꯤꯕꯨ ꯀꯔꯤ ꯖꯥꯇꯤꯔꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯠꯇ꯭ꯔꯒ ꯑꯔꯥꯞꯄꯤꯔ ꯔꯪꯂꯥꯗꯣ ꯀꯔꯤ ꯈꯨꯟꯅꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯤ ꯖꯥꯇꯤꯅꯣ ꯑꯁ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯀꯥꯎꯈ꯭ꯔꯦ ꯀꯅꯥ ꯑꯃꯠꯇ ꯄꯛꯅꯗꯦ ꯕꯣꯅꯦꯝꯁꯦ ꯕ꯭ꯔꯣ ꯀꯣꯍꯦꯟꯁꯝ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯕꯣꯅꯦꯝꯁꯦ ꯍꯥꯏꯀꯣ ꯑꯇꯣꯞꯄꯒ ꯄꯛꯅꯗꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯐꯥꯎꯅꯕ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯌꯦ ꯀꯣ ꯑꯩꯅ ꯈꯪꯉꯦ ꯂꯞ ꯌꯨ ꯇꯨ ꯅ ꯍꯥꯏꯕꯀꯣ ꯏꯕꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒ ꯑꯩꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯀꯣ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯅꯪꯒ ꯑꯩꯒ ꯅꯝꯕꯗ ꯐꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯍꯥꯏꯐꯦꯠ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯔꯤꯉꯩꯗ ꯋꯥꯗꯣ ꯉꯥꯡꯊꯣꯛꯄꯗꯣ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯩꯅ ꯉꯥꯡꯊꯣꯛꯄꯁꯨ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯅꯦꯕꯀꯣ ꯀꯝꯕꯥꯏꯅꯦꯁꯟꯗꯣ ꯆꯥꯟꯅꯕꯗꯣ ꯍꯥꯏꯗꯤ ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯌꯥꯝꯕꯅ ꯉꯁꯤ ꯐꯥꯎꯕꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯝꯕ ꯀꯥꯟꯗ ꯅꯪꯅ ꯄꯦꯟꯗꯕ ꯌꯥꯎꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯣꯏꯟ ꯁꯝꯅ ꯑꯩꯈꯣꯏ ꯗꯗꯥ ꯀꯣꯏꯟ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯏ ꯈꯣꯠꯂꯦ ꯍꯥꯏꯔꯁꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯣꯕꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣꯕ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯣꯟꯗꯅꯤ ꯐꯣꯟ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯐꯣꯟ ꯂꯩꯗ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯏꯒ ꯉꯥꯡꯁꯪ ꯉꯥꯡꯉꯦ ꯃꯥꯏ ꯔꯤꯄ꯭ꯂꯥꯏꯁꯤ ꯃꯌꯥꯝꯁꯦ ꯈꯪꯕꯤꯔꯦꯗꯅꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯐꯣꯟ ꯂꯩꯕꯤꯗꯕꯁꯤꯅꯦꯕ ꯐꯣꯟ ꯂꯩꯈ꯭ꯔꯗꯤ ꯂꯣꯏ ꯌꯥꯔꯦ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯍꯥꯟꯒꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨ ꯃꯤ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯗꯨ ꯉꯥꯡꯉꯣ ꯅꯥꯀꯣꯡꯗ ꯁꯨꯝ ꯇꯥꯔꯒ ꯁꯨꯝ ꯊꯥꯗꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯅꯪ ꯐꯣꯟꯗ ꯉꯥꯛꯇ ꯂꯨꯞꯈꯤꯕꯒꯤ ꯋꯥꯅꯦꯕ ꯑꯁ ꯂꯣꯏꯔꯦ ꯅꯪꯒꯤꯁꯤꯗꯤ ꯍꯣꯏ ꯅꯪ ꯐꯣꯟ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ ꯐꯣꯟ ꯉꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯩꯔꯦꯀꯣ ꯂꯩꯈ꯭ꯔꯦ ꯐꯣꯟꯁꯦ ꯁꯤꯗ ꯊꯝꯈ꯭ꯔꯦ ꯀꯣ ꯅꯪ ꯐꯨꯏꯈꯥꯎꯗ ꯍꯥꯞꯈ꯭ꯔꯣ ꯍꯥꯞꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯉꯥꯡꯕ ꯀꯥꯟꯗ ꯄꯦꯟꯖꯕꯗꯣ ꯅꯪꯉꯣꯟꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯣꯕ ꯃꯤꯅ ꯋꯥ ꯉꯥꯡꯔꯗꯤꯀꯣ ꯁꯤꯗ ꯇꯥꯕ ꯁꯤꯗ ꯐꯥꯎꯈ꯭ꯔꯕ ꯅꯪꯒꯤꯁꯦ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯣꯖꯥꯅ ꯑꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯇꯥꯔꯒ ꯑꯁꯤꯗ ꯐꯥꯎꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯥꯡꯊꯣꯛꯑꯦ ꯑꯗꯨꯅꯅꯦ ꯅꯪ ꯉꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯤꯁꯦ ꯀꯣ ꯆꯩ ꯂꯩ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨ ꯅꯍꯥꯟꯈꯩ ꯑꯩꯅ ꯇꯥꯛꯏꯁꯤꯗꯤ ꯃꯥꯕꯨ ꯕꯣꯅꯤꯌꯝ ꯁꯦꯝꯒꯦ ꯀꯥꯏꯅ ꯑꯦꯝ ꯇꯧꯔꯤꯁꯤꯗꯤ ꯄꯨꯔꯥ ꯁꯣꯏꯕꯩ ꯃꯑꯣꯡꯅꯤ ꯁꯤꯗꯤ ꯁꯨꯝ ꯇꯥꯔ ꯁꯨꯝ ꯐꯥꯎꯗꯣꯛꯈꯤ ꯍꯥꯏꯅꯤ ꯈꯤꯇꯪꯗꯁꯨ ꯄꯜꯍꯧꯗꯕ꯭ꯔꯣ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯈꯤꯕ ꯅꯪꯒꯤ ꯃꯣꯏ ꯊꯣꯛꯄꯗꯧꯅ ꯐꯥꯔꯁꯇꯗꯤ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯥ ꯁꯦꯀꯦꯟꯗꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯕꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯍꯨꯝ ꯁꯨꯕꯗ ꯀꯣ ꯗ꯭ꯔꯨꯏꯋꯥ ꯍꯥꯏꯌꯨꯀꯣ ꯃꯥꯒꯤ @ꯗ꯭ꯔꯨꯏꯋꯥ ꯁꯤꯔꯣ ꯗ꯭ꯔꯨꯏꯋꯥ ꯍꯥꯏꯕ ꯃꯥꯜꯂꯦ DRUIWA189 ꯀꯣ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯀꯧꯋꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯤ
Tamenglong. Nongmadi Tamenglongda la'o haye. Tamenglong khambra na? Tamenglong. 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 Thuna hayo. Tamenglong. Thuna. Adida Kha thuna right. Tamenglong hayo. Tamenglong. Cái ba? Tamenglong. Hả? Tamenglong. Tamenglong ko. Tamenglong se kabui rongmai oidune bu ko. Adu isai sakpra natraga. Ma se. Khang de isai sakpra sak ta bang mi Tamenglong da lawa hai mi isai bu saklam ngani ke no mi so mi ni ke no. Nate. Kanchat lebra letrabra. Nate koiro hai be ni da. Ang je kanchat ta ngak ta ngau gre ni. Natradi ane album khaluba. Yeah. Aduma leire ko. Adu mathang gi sina mu ko. Sachui gamlu kason kamson hai ko. Sachui ngamlu kamson ko man bi rai se. Inaw ani pukham sidi chawde he ado koinsam hengwai nupi thi mon nan akoi chakcha bi kamindo oir mal ko. Hengwai nupi thiba matam da su Bonium bu hojik adumaina loina bigadra question ma asum ichena noibu nungsibagi hangbani ko hai ko aigi Bonium aina sata thado oi ko aina thado gra suma adum lagan ne ko yum nakna banina adum soidana lambi da thengna su kaudi kaurakan natra Nang khumdraba. Moina haise ai nupi thi khra kan da ko nangbu aina luna tawroidra nanga aiga se pulloidra na pakhat pane bo ko ado aina lakta su nang la'oba yabu natro Phone da tawdradi. hoi phone mudi tawrani ni nang phone da ngak ta leigre ni kok se Phone da ko nang na phone tawdradi ai lakpa ngamara. ado nangi phone do aga sa ai Peter ga su sanare bo ko Kibedra. Kipet to phagi nate kipet to aina haise tawba kipet to matam khara pai ko ba nang hujik phajana pai ba haira bro si ja Nate iman ne ko ji phone se leiraga kari sima thase ai ba sinma thaba do adu keno tawro kichauda ama leira se duga isai su kan na thaba yamne du na sijina ko matam khara kari kichauda phone do kicho tha haisibu ngang akoina apple jawdo kichauda di Apple company na te mai di madi sangamra sengam ni ama khak leira sami na bewan kichauda ai se ko kichauda ai se keno de ba mo se yam kan ma company ni mo se hainau gum so dum kai ba man yupi jo dum thawe ya yara to adu wangoi gi rang thasum mo na pai ba azare se taw tara cha phone do yara battery di nang once charge taw gi dun na tha ama sa tuine chalasu to adu na tradi ngang aji noi tatang na pai ba asiguma ma pai khra gira tatangi ari ma paisa na saving taw na phatro nang nupi ju thirani hai phone da loi thadara gai ro ngang ako yumda thamma phone lising ani pibam lai khro ko aduga lising tara duna lising manga ama tara duna nupi lobagi thamuna phatro ok macham loira sa hoi asmaina leire ko aduga last comment je kadik sang gwan mai kadi sang gwan mai magi comment je asmain par se ko kari gino Bonium nang na ko hensam yumdadi hauba charaga isai di
ꯆꯥꯔꯒ ꯉꯁꯤꯗꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯉꯥ ꯀꯧꯇꯥ ꯈꯛꯇ ꯆꯥꯕꯤꯕꯁꯦ ꯍꯥꯏꯌꯦ ꯅꯍꯥꯟ ꯑꯩꯈꯣꯏꯗꯗꯤ ꯁꯟ ꯆꯥꯏ ꯑꯣꯛ ꯆꯥꯈ꯭ꯔꯦ ꯉꯥꯅꯨ ꯆꯥꯏ ꯌꯦꯟꯁꯨ ꯆꯥꯏ ꯉꯥꯄ꯭ꯔꯨꯝꯁꯨ ꯆꯥꯈ꯭ꯔꯦ ꯆꯒꯦꯝ ꯊꯣꯡꯕꯁꯨ ꯆꯥꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯣꯏ ꯌꯨꯝꯗ ꯆꯠꯄ ꯀꯥꯟꯗ ꯉꯥ ꯀꯧꯇꯥꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯩꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯗꯣ ꯑꯩ ꯖꯥ ꯁꯦꯝꯕꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨ ꯇꯧꯕ ꯅꯦꯛꯁ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯂꯤꯉꯩꯗ ꯗꯦꯠ ꯀꯌꯥꯔꯣ ꯗꯦꯠ 1 ꯑꯣꯏꯔ ꯃꯥꯜꯂꯦ ꯗꯦꯠ 1ꯗ ꯑꯗꯨ ꯄꯤꯇꯔ ꯎꯝ ꯀꯣꯟꯁꯝ ꯎꯝ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯆꯥꯛꯁꯦ ꯄꯤꯔꯒꯦꯕ ꯄꯤꯖꯔꯒꯦ ꯍꯥꯏꯌꯣ ꯄꯤꯖꯔꯒꯦ ꯄꯤꯖꯔꯒ ꯑꯩꯅ ꯎꯆꯤꯗ ꯍꯥꯞꯄꯒ ꯎꯆꯤ ꯁꯣꯛꯀꯅꯤ ꯅꯠꯇꯦ ꯎꯆꯤꯒꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯆꯥꯔꯣꯏ ꯇꯣꯉꯥꯟ ꯆꯥꯅꯦꯕ ꯇꯣꯉꯥꯟ ꯊꯣꯡꯉ ꯆꯥꯗꯣꯏꯕ ꯑꯁ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯐꯩꯅꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝ ꯀꯣ ꯗꯦꯠ 27ꯁꯤꯗ ꯑꯩꯈꯣꯏ ꯕꯖꯥꯔ ꯆꯠꯂꯒ ꯕꯣꯅꯤꯌꯝꯒꯤ ꯐꯣꯟ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯥꯔꯆꯀꯤ ꯗꯦꯠ 12ꯁꯦ ꯃꯥꯔꯆꯀꯤ ꯗꯦꯠ 12ꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯤꯁ ꯇꯧꯕꯤꯔꯛꯑꯣꯀꯣ ꯋꯤꯁ ꯈꯛꯇꯪꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯕꯣꯅꯤꯌꯝꯕꯨ ꯅꯨꯡꯁꯤꯕꯈꯩꯅ ꯋꯤꯁ ꯇꯧꯕꯤꯔꯝꯃꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯀꯣ ꯃꯥꯔꯆꯀꯤ ꯗꯦꯠ 12 ꯃꯥꯒꯤ ꯕꯥꯔꯗꯦ ꯇꯥꯏꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯄꯥꯡꯕꯤꯔꯛꯀꯗꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯗꯥꯏꯅꯥ ꯗꯥꯏꯅꯥ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯑꯁ ꯗꯥꯏꯅꯥꯗꯤ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯂꯩ ꯗꯥꯏꯅꯥꯗꯤ ꯍꯣꯏꯅꯦ ꯃꯤ ꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝ ꯂꯩꯅꯦ ꯅꯪ ꯃꯤ ꯃꯥꯟꯅꯕꯁꯤꯗ ꯁꯥꯎꯒꯅꯨ ꯑꯣ ꯑꯩꯅ ꯁꯥꯎꯔꯣꯏ ꯗꯥꯏꯅꯥ ꯀꯣ ꯅꯪꯅꯁꯨ ꯍꯜꯂꯦ ꯃꯥꯁꯦ ꯃꯥꯗꯤ 2003ꯗ ꯄꯣꯛꯄꯅꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯪꯕ ꯀꯥꯟꯗꯀꯣ ꯃꯥꯒꯤ ꯕꯦꯀꯔꯤꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯕꯦꯀꯔꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯉꯥꯏꯈꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯠꯇꯦ ꯃꯥꯒꯤ ꯀꯦꯛꯇꯣ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯎꯅ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯈꯤꯕꯒꯤ ꯆꯥꯕ ꯉꯝꯗꯅ ꯂꯩꯔꯦꯕ ꯑꯗꯣ ꯀꯦꯛꯇꯣ ꯑꯩ ꯄꯨꯊꯣꯔꯛꯎꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯌꯦꯡ ꯌꯦꯡꯂꯒ ꯍꯪꯆꯤꯠ ꯆꯥꯁꯦꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯦꯛꯇꯣ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯇꯣꯏꯅꯤꯅꯀꯣ ꯀꯦꯛꯇꯣ ꯍꯥꯏꯐꯦꯠ ꯎꯠꯂꯝꯒꯦꯕꯀꯣ ꯂꯩꯔꯝꯃꯣꯀꯣ ꯀꯨꯏꯔꯣꯏ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯉꯥꯏꯔꯝꯃꯣ ꯂꯣꯏꯔꯦꯗꯅ ꯉꯁꯤꯁꯦ ꯑꯩ ꯁꯣꯝꯗ ꯐ꯭ꯔꯤꯖꯇ ꯊꯝꯈꯤꯕ ꯀꯦꯛꯇꯣ ꯀꯔꯤ ꯐ꯭ꯔꯤꯖꯇ ꯊꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯐ꯭ꯔꯤꯖꯇ ꯅꯨꯡꯉꯥꯏꯍꯦ ꯑꯁꯤꯔꯣ ꯀꯦꯛꯔꯣ ꯃꯌꯥꯝ ꯁꯤꯅꯦꯀꯣ ꯀꯦꯛꯁꯦ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯃꯥꯏ ꯀꯦꯛ ꯃꯃꯤꯡꯁꯦ ꯀꯦꯛ ꯌꯥꯝ ꯐꯖꯩ ꯁꯤꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯊꯥꯔꯦꯀꯣ ꯀꯣꯍꯦꯟ ꯁꯝ ꯀꯂꯦꯛꯁꯟ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯉꯥꯏꯈꯣ ꯀꯣꯟꯁꯝꯗꯣ ꯀꯣꯟꯁꯝ ꯍꯥꯏꯕ꯭ꯔꯣ ꯑꯁꯤꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯊꯥꯕ꯭ꯔꯣ ꯀꯥꯏꯅꯣ ꯇꯨ ꯑꯁꯤꯗ ꯑꯣ ꯂꯞ ꯁꯥꯏꯟꯅꯦ ꯂꯞ ꯁꯥꯏꯟ ꯍꯥꯞꯄꯩꯅꯦ ꯗꯤꯖꯥꯏꯟꯅꯦꯕ ꯑꯩꯅꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯀꯣ ꯑꯗ ꯂꯞ ꯁꯥꯏꯟ ꯃꯆꯥ ꯃꯆꯥ ꯑꯅꯤ ꯌꯥꯎꯕꯁꯦ ꯁꯤꯅꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯦꯀꯔꯤꯁꯦ ꯌꯨꯝꯗ ꯁꯦꯝꯖꯕꯅꯦꯀꯣ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯃꯍꯥꯛꯅ ꯏꯆꯟꯅꯨꯄꯤꯁꯤꯅ ꯈꯨꯗꯣꯜ ꯇꯧꯔꯛꯇꯣꯏꯅꯦ ꯕꯣꯅꯤꯌꯝꯒꯤ ꯕꯥꯔꯗꯦꯒꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯆꯦꯆꯦꯗꯁꯨ ꯊꯦꯡꯀ꯭ꯌꯨꯅ ꯍꯥꯏꯈ꯭ꯔꯣ ꯆꯤꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯪꯅꯗꯤ ꯍꯜꯂꯦ ꯑꯗꯨꯁꯨ ꯀꯧꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯤ ꯆꯥꯔꯁꯦꯕꯀꯣ ꯑꯩ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯜꯂꯒꯦ ꯍꯌꯦꯡ ꯉꯁꯤ ꯆꯥꯛ ꯐꯨꯜꯗ ꯆꯥꯈꯤꯕꯩ ꯆꯥꯕ ꯉꯝꯗꯕ ꯍꯌꯦꯡ ꯅꯦꯛꯁꯇ ꯆꯥꯔꯒꯦ ꯑꯗꯨꯒ ꯃꯍꯥꯎꯗꯣ ꯍꯥꯏꯔꯛꯑꯒꯦ ꯃꯍꯥꯎ ꯍꯥꯏꯔꯒꯦ ꯑꯗꯨ ꯆꯥꯛꯁꯦ ꯐꯨꯜ ꯆꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯃꯥꯒꯤ ꯕꯥꯔꯗꯦꯁꯨ ꯅꯛꯁꯤꯜꯂꯛꯑꯦ ꯑꯗꯣ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯗꯤ ꯏꯁꯩꯁꯨ ꯈꯔ ꯇꯧꯁꯤꯀꯣ ꯀꯔꯤ ꯏꯁꯩ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒꯀꯣ ꯏꯁꯩ ꯈꯔꯁꯨ ꯇꯧꯁꯤꯀꯣ ꯇꯦꯞꯇꯣ ꯍꯣꯏꯅꯦ ꯊꯥꯔꯒꯦꯅꯦ ꯌꯥꯔꯤꯅꯦ ꯅꯠꯇꯦ ꯇꯦꯞꯇꯣ ꯑꯁꯤꯗ ꯄꯨꯔꯒ ꯏꯁꯄꯤꯀꯔ ꯑꯆꯧꯕ ꯈꯤꯟꯗꯣꯏꯅꯦ ꯑꯍꯨꯖꯥꯒꯤ ꯋꯥꯏꯗꯣꯏꯅꯦ ꯁꯤꯗ
ꯍꯧꯖꯥꯒꯤ ꯇꯥꯃꯣꯗꯣ ꯑꯩꯒ ꯈꯪꯅꯩꯕꯀꯣ ꯁꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯅꯒꯥꯃꯄꯥꯜꯒꯤ ꯖꯥꯎꯟꯒꯤ ꯇꯥꯃꯣꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯈꯤꯜꯂꯒ ꯊꯥꯗꯔ ꯂꯣꯏꯔꯦ ꯑꯁꯤꯗ ꯅꯣꯡꯃꯩ ꯊꯝꯂꯒ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯃꯥꯏꯅ ꯄꯦꯟ ꯄꯦꯟꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯐꯩ ꯐꯠꯇꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯕꯣꯅꯤꯌꯝꯕꯨ ꯅꯨꯡꯁꯤꯕ ꯃꯈꯩ ꯑꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ